Council of Higher Secondary Education Manipur ko sananoba class 12 ki examination da arts stream gi oina 9 position lobi akhrabi Shougrakpam Leita mahak unadana ekoi journey asigi matang da awanungai pawda matik amtang tamjarek Mamagi mingna Shougrakpam Indrani aduga babana Shougrakpam Tiken aduga schooling se angang oiringai dagi nursery dagi 10 phawdi class 10 phawdi Uripok Soberting and the Galaxy High School tame aduga 11 12 na TZ High Secondary tamjari isina ahum aigi thakta iyambam le aduga makhada inaw panga ihan hana ai se ai sama se phem akozaba mama hoisu graduated with a business aduna ai lai takpina bami su kitang di wai anga wala te hona adumu aina 11 12 kar pasidadi ai school ju tz da tamjar tz gi oja singa su kaida wat kidage kot kidage haina aina kitang he nuai ta para yaw pada su moya chendela ga su takpi aduga aina su hangba su dum yawe aduga ai gi brother ai yamba Oza Johnston do Oza we bam sudai maming na dulin sor ko we ba adu political science ki Oza ni ma na su marak ta ki political science adum takpi ai na khang da budai baga adum sa da su dum ta e na duga school da su ai coaching su am sala me vector da adu de ki su Oza sing na phasana takpi rak ba ki knowledge business dum phangki aduga schooling da aina wagi bese kitang ngai taba kitang suan besu dum marak ta su yaure haidi isana khangdaba kotaba lerakado adu matamda yumdagi hangba gamdaba poche school leki ojana su dum bai exchange dum takpi ba ojana na khangdaba ler matamda phone tawro ahing werga su pung tara or stam su phone tawro khoi loina mak takpi duni kho toini yam phasana koi da support tawbi thi aduga akoina sahi duram dai timing da su akoi gi government gi oina residential coaching na basu simki adu da su ai do laiba phaba da ke selection phangdana mafam da su oja singna phasana takpiraga awat apa le mo men khapi gi ai gi sahi amadu da aina khangdaba khotba myam su tha ma bi residential da le rapado adunda phasana men khapire oja singna su ai do angang weringai degi hona UPSC se Toroga laksabane IS officer uning bagi wakhalda azuna aina artist room de lawzarapane baba di opto thawe ajoka mama di embroidery to government school orbasu private school orbasu isana bu hodar di aduga isana bu hodar di ozana bu mating kapta pangmiraga di government school orbasu kholoi mai pakani aduga akoina government school ni haiba khatane PG da akoida ozam gi takki da bagi awat kam ta leite lo da men khatpi facility ko dibak oi phangi akoi chatra ko dimokta awat pam ta leinde ozana khangda matamda loina masu takpi akoi class se oza sang ta ba period po yaung ti class ta ozana nasila ar nasi cha nasi oza se sangde la ar gi haiba numi po leiki je oza amala draga amadum thajala ga koi para se dum nungti ja gi regular class dum tawe class off sule leiki je koi school da ana private school haiba leite government high school haiba leite isana bu pa di ajoga authority na bu phara di ni loina mak pati chaba ngambani la khale na kumai se tayam badi yaudre ado marakta kangum su ayum chathoe adagi yausang su dum mai tha got pa yemba su dum thoe ado ka henna yaubodi ki su yaukti printed se yame ahan bada ima ipa na su yam pas ado hona bi haide kai da soi gi do khot ke do le sanai min ti ga ki lai pa wa na si gi par ba fotla ba ti sa gi adum su sanabi aduga ai gi school gi oda sin na su awat apak nen bi ga ai na he kham ta bada takpi dam bi ri aduga ai da makta pu buding gi sengi ba ai gi yam badu na so ai se phasana dum to bi ki ai gi school gi imana bi sing na so ai se tongan na wari sana la khola mo gi mat pasu langan de hai ji mo nang lai pa zo so khol so dai se dum tonga da dum lai pa la do thame ba bo su ki su sau de na position ta da dan ni lai pa so da ai won da yam na if what you don't bb ki mo na so ai gi oja sin na so ai dan tan to ko ma tam dan dang soi ka na nam mi ngam de ba to roi position soi ta ni just try to salo na hai vi ki bo ja su yam nei anuna ai credit se ai oza imai pa adagi ai imung manung ai oza sing amadi ai lekai gi ma bo khoi adada moi myam na so nangam ni nang phana people school Leita ma por ga so hojikti nang so de nangam mani ni moi myam ni syam phana hai vi ai credit se moi le makta bini
ꯑꯩꯅ UPSC ꯑꯦꯛꯖꯥꯝ ꯊꯥꯔꯒ ISM ꯌꯥꯎꯔꯒ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯥꯔꯠꯀꯤ ꯂꯤꯟꯗ 11 ꯇꯨꯋꯦꯜꯞꯁꯦ ꯑꯩꯅ ꯈꯣꯡꯗꯥꯔꯛꯄ ꯁꯦꯜꯐ ꯁ꯭ꯇꯗꯤꯃꯛꯀꯤ ꯇꯧꯔꯛꯈꯤꯗꯦ ꯑꯩ ꯀꯣꯆꯤꯡꯗꯤ ꯆꯠꯂꯝꯃꯦꯕ ꯀꯦꯠꯇꯔꯗ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯀꯣꯆꯤꯡ ꯑꯃꯗꯤ ꯌꯥꯎꯈꯤ ꯑꯩꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯥꯏꯁꯨ ꯑꯗꯨꯝ ꯌꯦꯛꯑꯦ ꯗ꯭ꯔꯣꯌꯤꯡ ꯄꯦꯟꯇꯤꯡꯁꯦ ꯑꯩ ꯄꯥꯝꯖꯩꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯧꯅ ꯄꯦꯟꯇꯤꯡꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯑꯒ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯅ ꯁꯣꯟꯊꯔꯕ ꯃꯇꯝꯁꯦ ꯄꯣꯊꯥꯔꯒ ꯂꯩꯔꯒ ꯁꯤꯅꯤꯃꯥꯒꯨꯝꯕ ꯌꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯅ ꯗꯥꯎꯟꯒ ꯆꯠꯂꯛꯄ ꯃꯇꯝꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯠꯆꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯗꯤ ꯅꯪ ꯅꯨꯄꯤꯅꯤ ꯅꯪ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯧꯗꯥꯡ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯒꯗꯤ ꯆꯥꯟꯅꯩ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯦꯝ ꯑꯃꯗꯗꯤ ꯄꯥꯈꯤ ꯍꯟꯗꯛꯀꯤ 12ꯇꯣ ꯆꯍꯤ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯧꯔꯒ ꯑꯩ ꯄꯣꯖꯤꯁꯟ ꯌꯥꯎꯗ ꯌꯥꯗꯦ ꯈꯜꯂꯒ ꯑꯩ ꯂꯥꯏꯔꯤꯛꯇꯤ ꯄꯥꯈꯤ ꯑꯗꯨꯒ 1, 2, 3 ꯃꯛꯇꯤ ꯑꯩꯉꯣꯟꯗꯗꯤ ꯊꯥꯖꯗꯦꯕ ꯑꯗꯨꯅ ꯑꯩ 4, 5, 6 ꯐꯥꯎꯗꯤ ꯌꯥꯎꯍꯟꯅꯤꯡꯕꯒꯤ ꯑꯦꯝꯗꯗꯤ ꯄꯥꯛꯀꯦ ꯑꯗꯣ ꯑꯩ 9ꯗ ꯂꯥꯛꯀꯦ ꯑꯗꯨꯝ ꯍꯔꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯥꯎꯠꯁꯥꯏꯗꯇ ꯇꯧꯒꯦꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯦꯠ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯨ ꯇꯧꯔꯤ ꯄꯦꯠ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯣ ꯈꯜꯂꯒꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯑꯣꯏꯅ ꯇꯝꯒꯦꯅ ꯈꯜꯂꯦ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩ ꯏꯁꯥꯁꯦ ꯃꯣꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯄꯤꯛꯄꯗ ꯇꯝꯃꯤ ꯑꯆꯧꯕꯗ ꯇꯝꯃꯤ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯝ ꯑꯄꯤꯛꯄꯗ ꯇꯝꯕ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕꯗ ꯇꯝꯕ ꯑꯣꯏꯒꯦꯔꯥ ꯏꯁꯥꯅꯕꯨ ꯍꯣꯠꯅꯔꯒꯗꯤ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯩꯁꯨ ꯗꯥꯎꯟ ꯇꯧꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒꯁꯨ ꯏꯁꯥꯅ ꯑꯃꯨꯛ ꯃꯇꯤꯛ ꯆꯥ ꯇꯥꯔꯗꯤ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯂꯩꯔꯛꯀꯅꯤ ꯑꯗꯨꯅ ꯏꯁꯥ ꯍꯥꯟꯅ ꯐꯕ ꯑꯃ ꯆꯪꯉꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯁꯨꯃꯥꯏꯅ ꯃꯥꯅ ꯍꯥꯏꯕꯁꯦ ꯂꯧꯔꯛꯀꯅꯤꯁꯦ ꯊꯥꯕꯨꯗꯤ ꯊꯥꯖꯗꯦ ꯌꯥꯎꯔꯛꯄꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯃꯤ ꯃꯆꯥꯅꯦꯕ ꯍꯧꯖꯤꯛꯀꯤ ꯗꯣꯂꯤꯁꯣꯏꯗꯣ ꯃꯥꯅ ꯄꯥꯎ ꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨ ꯂꯩ ꯗꯥꯕꯨꯡ ꯑꯣꯏ ꯃꯌꯥꯝ ꯄꯤꯔꯒ ꯈꯪꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯁꯦꯝꯕ ꯌꯥꯗꯦ ꯅꯨꯄꯤꯅ ꯐꯗ ꯌꯥꯗꯦ ꯂꯩꯕꯅꯤꯅ ꯃꯥꯅꯒ ꯍꯣꯠꯅꯖꯔꯒꯗꯤ ꯁꯦꯝꯒꯦꯅ ꯂꯩ ꯑꯩꯈꯣꯏꯕꯨꯗꯤ ꯑꯄꯥꯝꯕ ꯇꯧꯍꯟꯒꯦꯅ ꯑꯗꯨꯝ ꯈꯨꯗꯨꯞꯇꯤ ꯂꯩ ꯑꯗꯒꯤ ꯑꯉꯥꯡ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅꯤ ꯀꯌꯥ ꯑꯩꯈꯣꯏ ꯁꯦꯝꯖꯕꯗꯣ ꯑꯗꯨ ꯇꯧꯍꯟꯅꯤꯡꯗꯕ ꯅꯨꯄꯤꯅꯤ ꯁꯦꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ나 ꯅꯨꯄꯥꯅꯤꯁꯦ ꯈꯥꯏꯗ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯨ ꯁꯦꯝꯕꯤꯕ ꯅꯨꯄꯥꯁꯨ ꯁꯦꯝꯕꯤꯕ ꯐꯕꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯌꯥꯝ ꯏꯆꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯁꯦ ꯃꯇꯤꯛ ꯆꯥꯕ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯅꯨꯡꯉꯥꯏꯅꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯩꯅ ꯄꯩꯈꯥ ꯃꯅꯨꯡꯗ ꯋꯥꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯤꯁꯦ ꯐꯔꯦꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯔꯥꯎꯕꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯄꯤꯛꯏꯉꯩ ꯃꯑꯣꯡ ꯍꯥꯏꯔꯒꯗꯤ ꯌꯧꯔꯛꯀꯅꯤꯗꯤ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯍꯦꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟꯁꯦ ꯀ꯭ꯂꯥꯁ 4 ꯕꯣꯛꯁ ꯐꯖꯅ ꯂꯥꯛꯑꯦ ꯃꯥꯁꯦꯀꯣ ꯑꯗꯨꯒ 5ꯇꯒꯤ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯃꯥꯡ ꯐꯝꯃꯤꯁꯦ ꯃꯥꯏ ꯆꯥꯟꯕꯤ ꯇꯨꯏꯁꯟ ꯇꯧꯋꯦꯕ ꯃꯉꯣꯟꯗ ꯇꯧꯍꯜꯂꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯔꯦꯡ 1 ꯑꯗꯨꯝ ꯇꯥꯏ ꯁ꯭ꯀꯨꯜꯗꯤ ꯃꯆꯥꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯁꯦ ꯔꯦꯡ 1 ꯇꯥꯕ ꯍꯧꯔꯛꯑꯦꯕ ꯔꯦꯡ 1 ꯇꯥꯕ ꯍꯧꯔꯛꯑꯦ ꯁ꯭ꯀꯤꯟ ꯐ꯭ꯔꯤ ꯊꯤꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯅꯪ ꯁꯤ ꯆꯥꯡꯁꯦ ꯂꯩꯔꯕꯅꯤꯅ ꯁꯣꯏꯗꯅ ꯅꯪ ꯑꯣꯏꯁꯟ ꯉꯝꯅꯤ ꯅꯪꯗꯤ ꯍꯟꯊꯕ ꯋꯥꯍꯩ ꯍꯥꯏꯔꯛꯀꯅꯣ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯍꯟꯊꯕ ꯋꯥꯍꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯣ ꯑꯗꯨ ꯌꯥꯗꯦ ꯑꯗꯨ ꯈꯨꯝꯃꯛꯀꯅꯨ ꯑꯩ ꯉꯝꯅꯤ ꯏꯃꯥ ꯍꯥꯏꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯅ ꯃꯥ ꯉꯝꯅꯤꯁꯦ ꯑꯩꯗꯤ ꯋꯥꯈꯜꯗ ꯂꯩꯖꯩ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯈꯨꯄꯥ ꯑꯗꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯊꯧꯅꯥꯗꯤ ꯁꯨꯝ ꯄꯤꯕꯤꯗꯕ ꯌꯥꯗꯕꯒꯤ ꯍꯣꯠꯅꯕ ꯄꯥꯕꯅ ꯃꯥꯅ ꯄꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯅꯥ ꯀꯩꯀꯥ ꯑꯗꯒꯤ ꯍꯟꯊꯒꯦ ꯇꯧꯔꯛꯄꯗ ꯍꯦꯛ ꯑꯩꯅ ꯃꯦꯟꯈꯠꯄꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯄꯤꯕꯤꯅꯤꯡꯕꯁꯦ ꯕꯕꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗꯕ ꯅꯨꯄꯤꯁꯦ ꯍꯟꯊꯅ ꯊꯝꯕꯤꯗꯕ ꯐꯖꯅ ꯁꯦꯝꯕꯤꯕ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯍꯌꯦꯡ ꯏꯃꯨꯡꯒꯤꯁꯨ ꯂꯣꯏ ꯍꯩꯇꯕ ꯌꯥꯗꯦ ꯂꯣꯏꯅ ꯆꯥꯛꯊꯣꯡꯕꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯒꯗꯕꯅꯤ ꯍꯌꯦꯡ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒ ꯃꯄꯥ ꯆꯥꯁꯟꯅꯅꯕ ꯑꯗꯣ ꯐꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯇꯣꯉꯥꯟꯕ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯔꯣꯜꯁꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯈꯔ ꯇꯦꯟꯇꯛ ꯍꯥꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯂꯩꯇꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯤ ꯊꯝꯖꯩ